Manipur lisingani kurumdagi May ahumdagi haurukiba irang asigi barakta ngarang ahan boina Kuki zogi suspension of operation suda lariba lalulup Singga formal oina India lengaka New Delhi da Wari Sanakhre tuan ba media singda report tawbugi matungina ngarang nakalanigi marakta Wari Sanakhiba da suda lariba Kuki gi lalulup Singi maike dagi hawjik loisindana lariba irang asigi tungkoiba political solution ama purakna bagi matang da Wari Sanakhi hairi Ministry of Home Affairs MHA gi maike dagi Wari Sanakhiba da center ge interlocutor AK Misra na lusing bamyoi marina saba mihut kangbuna sarugya keduga Kukizo su group singi maike dagi United People's Front UPF amsung Kuki National Organization keno gi makha damyoi mangana saba mihut kangbu amana sarugya ki makoi sing adugi manungda UPF ki wangang loi aron kip gen amsung keno gi Dr. Silent Hawkip yauki loinena irang asna maram morega Manipur ga atopa state singa phauna liba National Highway sing hangdok pana targana internally displaced persons singi rehabilitation ga mari leina ba wafam sing political yoiba yanaba ama puraktriba fawba mahi yaloi haina center da thamki hairi loinena Kangpopi district ke manung sana Sadar Hills ta maitai lalolup singi camp sing leiri habgi matang da wafam pukhatpaga loinena hariba camp sing asi lauthokina wafam pukhat ki hairi masigo loinena nakal animakna makhatana wari sanabada yanaki haina report tawrei